Manipur News.channel mayambu taram ukshari loina na sigi maru pau pichari ahanbada Pakistan da base over terrorist ahum hatkhre loina na kulai kya phapangam kre ngasi su Bharat kilami singa Jammu and Kashmir gi Pulwama da chathaki operation da Pakistan da base over terror outfit Jaish Muhammad ki lami ahum hatkhre loina na kulai sing phapangam le hairi pau sin hai ngasi ayuk Bharat kilami singa South Kashmir district Taral area gi nader da operation chatham atamda khut thona bagi thodo adu thokibani khut thona badu da Bharat kilami singa Jaish Muhammad ki lalo ahum hatkhre Lekidraba alawasing adu masak Asif Ahmad Sheikh Amir Nazirwani amadi Yawar Ahmad Bhat kawi haiba masak maming kambangam kre Inspector General of Police BK Birdin na photokibada terrorist na chathageba Pahalgam terror attack adugi matangda hojiksu thijanbagi thabak leptana chathari thijanbagi charu ama oina ngasi chathageba operation da terrorist ahum adu hatpangam khibani ngasigi thodo asina India amadi Pakistan leba anigi chanariba ceasefire chanakhra matung Jammu and Kashmir da thokpa anirak suba encounter gi thodok ni hai panbaya badi hokiba aiwa popa numita chu Kashmir gi Sopian district da Bharat kilami singna sathakiba operation da last year toibagi lami sing khut tona bagi thodok da terrorist ahum hatkiba lekrabani makha da update amada Siroi festival da kuki gi lam phawda maitai singna chappa yaroi hakibadu thajana baluk oiramle volunteer eastern zone ko masakhang da baluk amana Urkhul district da pangthokadaba Siroi yaw sapada maitai furuki mioi amada kuki zo gi lamda chappa yaroi haina thamlakiba wafam adu social media da santorak liba asigi matang da district police na thijalure thijanbatu da hai baluk asi leite haina khamngamle haina police na thokiba press release amana phungtorali maram adana masakang da aming phawal heta baluk asina thamlakiba asida miyam kibiganu amadi thaja biganu haina police ki makai degi su thamlakli lunena Urkhul district ki police na phibam asida miyam gi aki tujungu phawdana ba Urkhul lambi Urkhul Imphal lambi da matik chawa security forcing thamdana chatok chasinda apanba pidana ba khonagani lunena Siroi Lili festival asida miyamna mapung phana saruk yabang amna Manipur police na rakula position thorang sida miyamna su mateng pangbiyu haina police ki makai degi phungtorali makada update amada ngarang numidang tokai leiriba BJP MLA singi marakta senior MLA khara punsinadana mifam pangthokre state asida president rule thamlakpa tha mari mapung phakro matung popular government ama semnabagi thorang BJP MLA singi kan mongda Tangsalapagi manung chana ngarang numidang tokai leiriba BJP MLA sing marakta senior MLA khara punsanduna tera sapam direkta leiba pasoi AC gi MLA A sapam kujikesor kebagi yungda mifam pangthokre makatana ta asigi tang 18 da langthabal AC gi MLA karam sangi mimda numidang party AC gi MLA singi apunba mifam ama pangthokna ba sem sare hairi ngarang athengba da pangthokki mifam aduda chahi ani henjalaba maite amadi kuki phurup ani gi irang asiga iroina han lerama BJP ni luchingba government asibu luchingliba chief minister oiramba N Biren bu yaningda wafam lakwadagi center na state asida hokiba February 19 da president rule thamdana Manipur Legislative Assembly suspended animation thamlakibani PR thamlaba matung damasigi miyamna state asida tangdu leitaba hanjalagani haina khallamba adugi onatena bada ngasi phawa irang loisanba ngamdana leiba asida Manipur gi miyamna hena khoisaunarpa oirapodagi state asida anauba popular government ama semnanaba thorang ase wakhalon manaba hana ruling da leiramba BJP amadi atei MLA sing punsalaga changsalapa khongthangni hai makhata ba update amada BJP na Congress party ga hiram amata da pundun sarkar semna wafam leite BJP social media amadi news channel khada BJP gi MLA sing na Congress party ga pulaga sarkar semna yai haidana santor leba pawas asi yimpham yawdaba amadi aranba pawni asigumba yimpham yawdaba aranba paw santor leba asimak Bharatiya Janata Party gi maikidagi akan mawngda yaningdaba phungtolakli haina BJP Manipur Pradesh ki General Secretary L Deven Singana khuyek pidana thokpa cherol amana phungtolakli cherol adana makha taradana hai asigumba thabak asi makha tana thokdanaba khangali Bharatiya Janata Party gi legislature khudingmak party ga matam pumada lengdana leiri amasung tungdasu lengdana lekhigani BJP na Congress Party ga hiram amatada pundana sarkar semna wafam leite democracy gi freedom of speech and freedom of expression kudong sabalauraga lebaki luraba tanja asida miyamda lana uhonba yaba pausing amata phungbiganu haiki makhata update amada school khana lenga ki academic calendar thawoidaba laibak thibani association sei sigi January 15 da thokiba notification amagi matungina Manipur da leiba education as makhada hanglaba higher secondary phawbagi manungda leiba school kudimaki uniform calendar amal lenga na phongki haiba academic calendar ase kumja solution 15 gi academic activities with schedule ga loina school kudimota innana ba mangjuna na school sinda khan khrabani adu laibak thibadi school khana academic calendar thawoidana mana pamawongda academic activities tatharapana maru oina summer vacation thabagi matam khenarakwa asi laibak thibani
ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕꯒꯨꯝ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯒꯅꯥꯏꯖꯦꯁꯟ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯕꯨ ꯊꯧꯑꯣꯏꯗꯕ ꯃꯥꯟꯕ ꯀꯌꯥ ꯑꯁꯤ MRPSWꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯂꯅꯥꯏ ꯁ꯭ꯀꯨꯜꯁꯤꯡꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯅꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯅ ꯊꯧꯑꯣꯏꯗꯕ ꯃꯃꯤ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁ꯭ꯀꯨꯜ ꯆꯂꯥꯏꯕꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛ MRPSWꯅ ꯑꯐ-ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯄꯨꯔꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯤꯇꯣꯞꯅ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ ꯑꯁꯥꯡ ꯀꯁꯥꯔ꯫ ꯏꯟꯗꯤꯖꯤꯅꯤꯌꯁ ꯄꯤꯄꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯥꯡ ꯀꯁꯥꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯤꯇꯣꯞꯅ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ 2 ꯍꯦꯟꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯂꯣꯡꯅꯤ꯫ ꯃꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧꯉꯩꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯩꯊꯦꯡ ꯄꯤꯕ ꯌꯥꯔꯣꯏ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯤꯇꯣꯞ ꯈꯔꯅ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ꯫ DC ꯎꯔꯈꯨꯜ CSOꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯒꯅꯤ꯫ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯤꯇꯣꯞꯁꯤꯡꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯄꯤꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯋꯥꯈꯜ ꯍꯟꯊꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯁꯤ꯫ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯅꯝꯖꯥ-ꯅꯝꯊꯦꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕ इलेक्टेड मेंबर यावना अतै मियोइसिंग नुमित मंगागी मनुंगदा लाले सेंदोक्त्रबदि वीडियो क्लिपसिंग थादोरलगनी KCP ताइबंगानबा लाइवैख्रबा इपा इपुसिना इरमदम कंगलेपा असिगी पुवारी अमदा चटपा कांगलोन लोइनना नुपी अंगांगबु अवांगबु थाकता थांगतुना थंबिरमी मसिबु खुंगावनरिबा मियोइ खुजोक खरा असिना चथरिबा अराम थोंगसिंगी वीडियो क्लिप मेसेज अमदि ऑडियोसिंग लेइ नत्रगा लेते खंगननबा मसा यौहलगनी नुपी अंगांग कया मसाना यारगा नत्रगा नुपी अंगांग करबार तौदुना सेल तानबा मियोइ खुथांगदा सेल खरना मतिकनरगा नुपी ओइबि कयाबु नमजाना थेनबगी थौदोक असिदा चेनरिबा इलेक्टेड मेंबरसिंग यावना अतै मियोइसिंगदा नुमित मंगानिगी मनुंगदा लाले हाइना सेंदोक्त्रबदि वीडियो क्लिपसिंग मियामदा थादोकलगनी हाइना ऑपरेशन ऑन इराडिकेशन ऑन पब्लिक एनिमी KCP ताइबंगानबा ग्रुप की चेरोल अमना हाइरी चेरोल असिना मखा तारदुना नुपीबु अवांगबु थाकता थंबदा ममिंग लेरंबा इरमदम कंगलेपा असि ngasidi nupi angangbु lukmaida haplaga yonba posak amagum khanba migi masingna nongmagi hekalakle haina lawba yare masigi mathakta nupi oibi kyanasu nana phajaba phirol chechalaga ke mogduna mayumdagi senpham ama chatpagumna tholaktuna natabali chatuna sel tanana honabagi changsu nongmagi hekalakle haina khangmangamle haina lup asina phongdorakli cherol asina hai ebak miyamgi lusingba amadi law maker ni haijaba miyamna honorable phawba kogduna akoiba achabu phida thaduna ikai kumnariba miyoi mihut oiriba kayana phawba lamdam asigi nupi angang kayabu aranba thawong chathaduna leire masana yana natraga nupi angang karba tawba kharagi khutangda sel kharana mantiknaduna namjana thenabagi evidence phawba video clipsing loop asida leire asigumba thabak thoramsing asida haktenana chenaba amasung yauriba miyosing asina masana karigumba thabak thoramsing adata lepkadabani karigumba leptaba tarabadi press media khutangda miyamda yaholagani jehi aniga tha makhai phajalalaba lebaki conflict asi loisinana honabada lengak yauriba miyosing asina kok chungsanabagi mahutta asigumba lamchat naidaba thabak thawongsing asida onsandana leibana miyamna mayoknariba irang asi loisanba ngamdabani hainasu haibada haimanma thokloi hairi makha taba update amada KNA B ni chingnaba tara Assam Rifles na khutoknabada sire state asiga inthanariba Myanmar dagi nongkhai lansanduna changsalakhiba Myanmar da base tawba kuki lalup KNA B oigani chingnaba lalup tara Assam Rifles gi kangbu khutoknabada sire hairi pawsina makha tana hai khudo asi ngarang numidang Indo Myanmar border oiriba border pillar umpuni thoiga tainaba Chandel district ki manung chanba new samtangi Hengjoy village ta thokibani hairi pawsina makha taribadi Dimapur da base tawba 3 corps ki makha da leiba Assam Rifle gi unit amana counter insurgency operation chatharingai manungda mafam adda leiramba kuki National Army Burma KNAB gi army sing Assam Rifle gi maikai tamna nongmai kapsandana landarapatagi Assam Rifles ki kangunasu handana nongmai maikai animakta kanmungda kuthokna badada KNAB gi army tara hatkhre na khulai kyasu
ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟꯗꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯈꯥ ꯇꯥꯅ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯌꯥꯎꯅ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫